ꯃꯈꯣꯏ ꯑꯅꯤꯅ ꯀꯦꯟꯇꯤꯟꯗꯒꯤ ꯑꯁꯨꯝ ꯊꯣꯔꯛꯄꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯔ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯋꯥ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ "ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯈꯪꯕ꯭ꯔꯥ?" ꯁꯥꯒꯔꯅ "ꯃꯨꯟꯅ ꯈꯪꯂꯨꯗ꯭ꯔꯕꯁꯨ ꯈꯔꯗꯤ ꯈꯪꯏ." ꯄ꯭ꯔꯦꯃꯤꯀꯥꯅ "ꯑꯩꯒꯤ ꯑꯣꯜ ꯐ꯭ꯔꯦꯟꯁꯤꯡꯅꯦ." ꯁꯥꯒꯔꯅ "ꯃꯈꯣꯏꯁꯤꯅꯦ ꯅꯣꯡꯃꯇꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯗꯕ, ꯃꯌꯨꯝꯗꯒꯤ ꯆꯥꯛ ꯉꯟꯅ ꯆꯥꯗꯨꯅ ꯂꯥꯛꯂꯒ ꯃꯆꯤ ꯃꯔꯨꯝꯗ ꯐꯝꯗꯨꯅ ꯃꯤꯒꯤ ꯑꯁꯣꯏꯕ ꯌꯦꯡꯂꯒ ꯅꯣꯛꯅꯕ, ꯀꯔꯦꯝꯅꯕ, ꯅꯣꯡꯃꯇ ꯑꯁꯨꯝ ꯍꯥꯏꯅ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯆꯥꯕ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯥꯔꯇꯤ ꯑꯗꯨꯅꯤ꯫ ꯀꯣꯂꯦꯖ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯁꯨꯕꯅꯤꯗ, ꯀ꯭ꯂꯥꯁ ꯌꯥꯎꯗꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯁꯥꯔꯒ ꯀ꯭ꯂꯥꯁ ꯂꯣꯏꯕ ꯃꯇꯝꯗ ꯌꯨꯝꯗ ꯍꯟꯈꯤꯕ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ, ꯒꯦꯝꯗ ꯉꯥꯎꯕ, ꯅꯨꯄꯤ ꯂꯛꯅꯒꯟꯕ, ꯚꯣꯠꯇ ꯉꯥꯎꯕ, ꯀꯣꯂꯦꯖ ꯇꯝꯕꯒꯤ ꯅꯃꯥꯗ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯉꯥꯎꯕ ꯂꯥꯡꯕ, ꯃꯈꯜ ꯃꯊꯦꯜꯅꯤꯗ, ꯂꯣꯏꯅ ꯁꯨꯅ ꯄꯨꯜꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯔꯛꯂꯦ꯫ ꯀꯔꯤꯒꯤ? ꯅꯪꯁꯦ ꯑꯆꯨꯝꯕ ꯌꯥꯝ ꯉꯥꯡꯉꯤ꯫ ꯑꯗꯣ ꯑꯩ ꯉꯁꯤꯁꯦ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯦ, ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯀꯅꯥꯝꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯄꯨꯛꯆꯦꯜꯁꯨ ꯂꯣꯏꯅ ꯈꯪꯖꯔꯦ, ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕꯕꯨ꯫ ꯁꯥꯒꯔ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯇꯧꯗꯨꯗ ꯑꯁꯨꯝ ꯀꯤꯁꯤꯜꯂꯛꯄꯣꯏ ꯄꯥꯈꯠꯆꯕꯣꯏ ꯇꯧꯖꯩ꯫ ꯁꯥꯒꯔꯅ "ꯅꯣꯡꯃ ꯐꯖꯅ ꯆꯠꯁꯦ꯫ ꯉꯁꯤ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛꯅꯦ." "ꯀꯔꯤ ꯊꯕꯛꯅꯣ?" "ꯊꯕꯛꯇꯣ ꯑꯗꯨꯝ ꯆꯠꯂꯒ ꯈꯪꯂꯅꯤꯌꯦ, ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯛꯎꯈꯤꯒꯦꯀꯣ." ꯄ꯭ꯔꯦꯃꯤꯀꯥ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯐꯝꯗꯨꯗ ꯆꯪꯈꯤ, ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ, ꯑꯗꯨꯒ ꯁꯥꯒꯔꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯛꯏ꯫ ꯄ꯭ꯔꯦꯃꯤꯀꯥꯅ "ꯇꯣꯡꯂꯛꯑꯣ." ꯁꯥꯒꯔꯅ ꯄ꯭ꯔꯦꯃꯤꯀꯥꯅ "ꯇꯣꯡꯉꯁꯦ, ꯀꯩꯝꯇ ꯈꯜꯂꯨꯅꯨ." ꯁꯥꯒꯔ ꯎꯄꯥꯏ ꯂꯩꯇꯦ ꯒꯥꯔꯤ ꯇꯣꯡꯈꯠꯂꯤ꯫ ꯄ꯭ꯔꯦꯃꯤꯀꯥ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯔꯛꯇꯨꯅ ꯕꯖꯥꯔꯔꯣꯝꯗ ꯊꯧꯔꯛꯏ, ꯑꯗꯨꯒ ꯁꯣꯔꯨꯝꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯛꯏ꯫ ꯇꯤ ꯁꯥꯔꯠ, ꯐꯤꯒꯔ ꯁꯥꯔꯠ, ꯖꯤꯟꯁ ꯃꯊꯪ ꯈꯜꯂꯤ꯫ ꯁꯥꯒꯔꯗ ꯅꯥꯞ ꯇꯝꯃꯤ꯫ ꯁꯥꯒꯔꯗꯤ ꯃꯇꯧꯗꯨꯗ ꯍꯩꯅꯗꯕꯣꯏ ꯄꯥꯈꯠꯄꯣꯏ ꯇꯧꯖꯩ꯫ ꯄ꯭ꯔꯦꯃꯤꯀꯥꯅ "ꯌꯥꯝ ꯄꯛꯆꯔꯅꯤ, ꯁꯤ ꯃꯆꯨꯁꯦ ꯄꯦꯛ ꯇꯧꯕꯤꯔꯣ." ꯁꯦꯂꯔ ꯑꯗꯨꯅ ꯄꯦꯛ ꯇꯧꯏ꯫ ꯁꯥꯒꯔꯅ "ꯀꯅꯥꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯕ ꯃꯌꯥꯝꯁꯤꯕꯣ?" ꯄ꯭ꯔꯦꯃꯤꯀꯥꯅ ꯁꯥꯒꯔꯅ ꯍꯥꯏꯕꯗꯨ ꯇꯥꯁꯤꯟꯅꯗꯦ, ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩ꯫ ꯄ꯭ꯔꯦꯃꯤꯀꯥꯅ "ꯀꯌꯥ ꯇꯥꯔꯒꯦ?" ꯁꯦꯂꯔ ꯑꯗꯨꯅ "3,950 ꯇꯥꯔꯦ, ꯑꯗꯣ 3,900ꯗ ꯑꯗꯨꯝ ꯌꯥꯅꯤ." ꯄ꯭ꯔꯦꯃꯤꯀꯥꯅ "ꯁꯤꯗꯒꯤ ꯂꯧꯕꯤꯔꯣ." 2,000 ꯆꯞꯄꯤ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤ, ꯄꯦꯛ ꯇꯧꯍꯜꯂꯗꯨꯅ ꯁꯥꯒꯔꯗ ꯄꯤꯁꯤꯜꯂꯤ꯫ "ꯁꯦ, ꯂꯧꯁꯤꯜꯂꯣ." ꯁꯥꯒꯔꯅ "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ?" "ꯑꯩꯒꯤ BFꯒꯤꯅꯦ." "ꯑꯗꯨꯒ ꯑꯩꯒ ꯀꯔꯤꯒꯤ?" "ꯑꯗꯨꯁꯨ ꯅꯪꯒꯤ." "ꯅꯣꯡꯃꯇ ꯑꯔꯨꯕ ꯑꯅꯥꯟꯕ ꯗ꯭ꯔꯦꯁ ꯑꯃꯠꯇ ꯁꯦꯠꯇꯕ ꯑꯩꯒꯤ ꯍꯤꯡꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯤꯔꯒ ꯅꯪꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯒꯦ ꯈꯜꯂꯕ ꯅꯠꯇ꯭ꯔꯥ?" "ꯑꯗꯨꯃꯥꯏꯅ ꯈꯟꯅꯨꯕ." "ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯒꯦ? ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯄꯤꯗ꯭ꯔꯤꯕꯔꯥ?" "ꯑꯁ, ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯒꯅꯣ, ꯁꯨꯃꯥꯏꯅ ꯈꯜꯂꯨꯕ, ꯅꯨꯡꯁꯤꯕꯤꯅ ꯅꯨꯡꯁꯤꯕꯗ ꯄꯤꯕ ꯅꯨꯡꯁꯤꯒꯤ ꯈꯨꯗꯣꯜ, ꯑꯩꯅ ꯑꯣꯐꯔ ꯇꯧꯅꯤ ꯍꯥꯏꯈꯤꯕꯗꯣ ꯃꯇꯝ ꯁꯥꯡꯅ ꯇꯧꯈꯤꯗ꯭ꯔꯦ, ꯑꯗꯨꯒꯤ ꯁꯤꯟꯗꯣꯏ ꯁꯦꯂꯦꯞ ꯄꯨꯟꯅ ꯇꯧꯕ ꯍꯧꯔꯕꯅꯦ." "ꯃꯗꯨꯗꯤ ꯑꯩꯅ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ?" ꯄ꯭ꯔꯦꯃꯤꯀꯥ ꯅꯣꯛꯏ꯫ "ꯃꯗꯨꯒꯤ ꯂꯣ ꯂꯩꯕ꯭ꯔꯥ? ꯅꯨꯄꯥꯅ ꯇꯧꯗꯕ ꯌꯥꯗꯦꯅ. ꯅꯪꯉꯣꯟꯗ ꯀꯔꯦꯝꯅꯕ, ꯅꯣꯛꯅꯕ ꯃꯤꯁꯛ ꯌꯥꯝꯅ ꯂꯩ, ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯅꯦ ꯉꯁꯤꯗꯒꯤ ꯅꯪ ꯆꯣꯞꯄ ꯌꯥꯗ꯭ꯔꯕꯅꯦ." "ꯑꯩ ꯐꯤꯁꯦ ꯂꯧꯖꯔꯣꯏ, ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯤꯒꯅꯨ." "ꯑꯩꯅ ꯍꯌꯦꯡ ꯃꯇꯝꯗꯨꯅ ꯂꯥꯛꯂꯀꯥꯟꯗ, ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯁꯤꯗꯤ, ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯁꯥꯕꯤꯒꯗꯕ, ꯈꯪꯂꯦꯗꯅ. ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯗ꯭ꯔꯦꯁꯁꯤꯡꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯜꯂꯒ ꯗꯦꯠ ꯂꯥꯛꯀꯗꯕ, ꯑꯗꯨꯁꯨ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯁꯦꯠꯄ ꯍꯧꯒꯗꯕ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯄ꯭ꯔꯦꯃꯤꯀꯥ ꯑꯃꯗꯤ ꯁꯥꯒꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ, ꯑꯃꯅ ꯑꯃꯕꯨ ꯂꯥꯟꯅ ꯂꯧꯅꯔꯝꯕ ꯄꯨꯝꯕ ꯆꯝꯊꯣꯛꯅꯔꯕ ꯃꯇꯨꯡꯅꯤ ꯁꯥꯒꯔ ꯑꯃꯗꯤ ꯄ꯭ꯔꯦꯃꯤꯀꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯔꯛꯂꯤ꯫ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯃꯅꯨꯡꯅꯤ꯫ ꯁꯥꯒꯔ, ꯄ꯭ꯔꯦꯃꯤꯀꯥ ꯑꯃꯗꯤ ꯔꯤꯇꯥ ꯆꯠꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯤꯜꯅ ꯂꯛꯅꯔꯛꯏ꯫ ꯑꯅꯤꯜꯅ "ꯍꯟꯗꯛꯇꯤ ꯇꯤꯟꯅꯖꯒꯦ ꯀꯥꯁꯦ ꯐꯪꯈꯤꯗ꯭ꯔꯦꯀꯣ, ꯃꯤ ꯃꯆꯥ ꯁꯛ ꯐꯖꯕꯗꯤ." ꯔꯤꯇꯥꯅ "ꯖꯨꯔꯥ ꯆꯞ ꯃꯥꯟꯅꯕ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯃꯤ ꯀꯜꯂꯛꯅꯔꯦꯍꯦ, ꯅꯨꯄꯥꯅ ꯐꯥꯎꯕ ꯀꯜꯂꯛꯅꯔꯁꯤꯅꯗꯤ ꯅꯨꯄꯤꯗꯤ ꯀꯝꯗꯧꯕ? ꯃꯤꯅ ꯀꯜꯂꯛꯅꯔꯤ ꯃꯌꯥꯝꯁꯦ ꯄ꯭ꯔꯦꯃꯤꯀꯥ ꯅꯪꯅ ꯅꯍꯥꯟꯅ ꯈꯪꯂꯝꯂꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯍꯥꯏꯕ." ꯃꯇꯝꯗꯨꯗ ꯁꯥꯇ꯭ꯔꯤ ꯈꯔ ꯊꯩꯅꯔꯝꯃꯤ꯫ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨꯅ ꯂꯛꯅꯁꯜꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯤ ꯑꯃꯅ "ꯋꯥꯎ, ꯄꯣꯁ ꯇꯥꯏꯀꯣ." ꯄ꯭ꯔꯦꯃꯤꯀꯥꯅ "ꯑꯩ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯦꯕꯣ,
ꯑꯩ ꯌꯥꯎꯅ ꯌꯥꯎꯅ ꯑꯩꯁꯦ ꯀꯩꯝꯇ ꯎꯗꯕꯩ ꯇꯥꯏꯞꯅꯤꯅꯦ ꯐꯖꯕ ꯃꯒꯨꯟ ꯋꯥꯡꯕ ꯀꯥꯏꯁꯦ ꯍꯦꯛꯇ ꯌꯥꯗꯦ ꯗꯤꯃꯥꯟ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤꯗꯅ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯂꯨꯗꯦ ꯁꯥꯒꯔꯅ ꯁꯛ ꯐꯖꯕ ꯂꯩꯁꯥꯕꯤꯁꯨ ꯅꯨꯄꯥꯅ ꯌꯥꯝ ꯉꯥꯎꯅꯕꯖꯥꯠꯅꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯅ ꯏꯅꯕꯅꯦ ꯔꯤꯇꯥꯅ ꯐꯖꯕ ꯐꯖꯕꯤ ꯉꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯤꯅꯦ ꯑꯊꯤꯕ ꯑꯩꯈꯣꯏꯗꯤ ꯇꯥꯕꯗ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦꯀꯣ ꯄ꯭ꯔꯦꯃꯤꯀꯥꯅ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯤꯗ ꯂꯥꯛꯑꯣꯁꯦ ꯀꯦꯟꯇꯤꯟꯗ ꯆꯪꯂꯨꯁꯦ ꯔꯤꯇꯥꯅ ꯅꯈꯣꯏ ꯑꯅꯤ ꯆꯪꯂꯨꯔꯣ ꯋꯥꯔꯤ ꯃꯄꯨꯡ ꯐꯥꯔꯔꯣꯏꯌꯦ ꯑꯩ ꯌꯥꯎꯁꯤꯜꯂꯗꯤ ꯁꯥꯒꯔꯅ ꯑꯩꯗꯤ ꯌꯥꯎꯖꯔꯔꯣꯏ ꯅꯈꯣꯏ ꯑꯅꯤ ꯆꯪꯂꯨꯔꯣ ꯔꯤꯇꯥꯅ ꯅꯪꯅ ꯍꯥꯏꯕꯕꯨ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤꯒꯤ ꯆꯪꯗꯣꯏꯕ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯆꯪꯗꯕ ꯌꯥꯔꯣꯏ ꯁꯥꯒꯔꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯨꯟꯅ ꯆꯪꯂꯒꯨꯝꯁꯤꯗꯅ ꯄ꯭ꯔꯦꯃꯤꯀꯥꯅ ꯂꯥꯛꯑꯣꯁꯦ ꯔꯤꯇꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯑꯗꯨꯒ ꯀꯦꯟꯇꯤꯟꯗ ꯆꯪꯗꯨꯅ ꯀꯣꯐꯤ ꯊꯛꯃꯤꯟꯅꯩ ꯔꯤꯇꯥꯅ ꯁꯥꯒꯔ ꯅꯈꯣꯏꯒꯤꯁꯦ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯅꯣ ꯁꯥꯒꯔꯅ ꯕꯕꯥꯒ ꯑꯩꯈꯣꯏ ꯑꯅꯤꯗꯅꯦ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯍꯥꯟꯒꯤꯗꯣ ꯅꯈꯣꯏ ꯕꯕꯥꯔꯣ ꯁꯥꯒꯔꯅ ꯃꯥꯅꯦ ꯔꯤꯇꯥꯅ ꯑꯗꯣ ꯆꯥꯕ ꯊꯛꯄ ꯇꯨꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯏꯕ ꯁꯥꯒꯔꯅ ꯆꯥꯕꯁꯨ ꯕꯕꯥꯒ ꯇꯨꯝꯕꯁꯨ ꯕꯕꯥꯒ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯕꯕꯥꯒ ꯑꯗꯨꯝ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤ ꯇꯨꯝꯕꯁꯨ ꯕꯕꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯇꯨꯝꯃꯤꯟꯅꯔꯤ ꯔꯤꯇꯥꯅ ꯌꯦꯡꯉꯨꯅꯦ ꯄ꯭ꯔꯦꯃꯤꯀꯥ ꯁꯥꯒꯔꯒ ꯃꯈꯣꯏ ꯕꯕꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯩꯗꯤ ꯌꯥꯝ ꯀꯜꯂꯛꯄ ꯑꯃ ꯐꯥꯎꯋꯦ ꯔꯤꯇꯥꯅ ꯑꯁꯨꯝꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯃꯄꯥ ꯃꯆꯥ ꯂꯩꯃꯤꯟꯅꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯑꯇꯥꯡꯕ ꯑꯣꯏꯔꯝꯒꯅꯤ ꯁꯥꯒꯔꯅ ꯕꯕꯥꯁꯦ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤꯗꯃꯛ ꯋꯥꯖꯔꯤ ꯕꯕꯥꯒꯤ ꯁꯦꯕꯥꯗꯤ ꯑꯩ ꯃꯇꯤꯛ ꯆꯥꯅ ꯇꯧꯈꯤꯒꯅꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯈꯣꯏ ꯕꯕꯥꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯁꯥꯒꯔꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗꯦꯗ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯗꯣ ꯀꯔꯤ ꯇꯧꯔꯤꯅꯣꯕ ꯁꯥꯒꯔꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯤ ꯍꯥꯏꯕꯗꯨꯅꯤ ꯃꯤꯌꯥꯝꯅ ꯍꯟꯊꯅ ꯈꯟꯕꯤꯔꯕ ꯁꯤꯟꯐꯝꯅ ꯕꯕꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯤꯟꯐꯝꯅꯤ ꯑꯩꯒꯤ ꯕꯕꯥ ꯔꯤꯛꯁꯣ ꯄꯨꯂꯔꯅꯤ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕ ꯑꯃꯗꯤ ꯁꯦꯠꯅ ꯆꯥꯅꯅꯕ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯝꯅꯃꯛ ꯕꯕꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕ ꯉꯝꯗꯦ ꯔꯤꯇꯥꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯍꯌꯦꯡ ꯅꯪꯅ ꯃꯇꯤꯛ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯒ ꯂꯣꯏꯔꯦꯗꯅ ꯁꯥꯒꯔꯅ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯗꯅꯤ ꯑꯩꯅ ꯉꯁꯤ ꯑꯆꯧꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯣꯡꯃꯗꯤ ꯇꯤꯟꯅꯖꯒꯦ ꯈꯟꯅ ꯍꯣꯠꯅꯔꯤꯕꯁꯦ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯁꯥꯒꯔꯅ ꯑꯩꯒꯤ ꯂꯝꯗꯝꯗꯣ ꯌꯥꯝꯅ ꯆꯤꯛꯂꯕ ꯈꯨꯡꯒꯪꯒꯤ ꯂꯝꯗꯝ ꯑꯃꯅꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯗꯣ ꯀꯦꯟꯁꯔ ꯅꯥꯔꯝꯃꯦ ꯄ꯭ꯔꯦꯃꯤꯀꯥꯅ ꯀꯦꯟꯁꯔ ꯁꯥꯒꯔꯅ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯗꯨ ꯂꯩꯈꯤꯗꯦ ꯏꯃꯥꯕꯨ ꯀꯟꯅꯕ ꯕꯕꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤ ꯏꯃꯥꯕꯨ ꯂꯥꯌꯦꯡꯕꯗ ꯂꯩꯖꯔꯝꯕ ꯂꯧ ꯄꯔꯤ ꯄꯔꯤ ꯀꯌꯥ ꯑꯃꯗꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯐꯥꯎꯕ ꯌꯣꯟꯈꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟ ꯌꯥꯝꯅ ꯄꯨꯁꯤꯜꯂꯤ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯈꯤ ꯏꯃꯥꯁꯨ ꯀꯟꯕ ꯉꯝꯍꯧꯗꯦ ꯄ꯭ꯔꯦꯃꯤꯀꯥ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯃꯗꯨꯒꯤ ꯃꯈꯥꯗꯤ ꯀꯝꯗꯧꯈ꯭ꯔꯕ ꯁꯦꯡꯅ ꯂꯤꯕꯤꯌꯣ ꯁꯥꯒꯔꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯂꯩꯔꯝꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯐꯥꯎꯕ ꯃꯨꯟꯕꯤꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯕꯥꯅ ꯑꯩꯕꯨ ꯏꯝꯐꯥꯜ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯃꯇꯝꯗ ꯑꯩ ꯏꯁꯥꯒꯤ ꯆꯍꯤ 23-24 ꯃꯨꯛꯇ ꯉꯥꯏꯔꯤꯕ ꯃꯇꯝꯅꯤ ꯁꯥꯒꯔ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯛꯏ ꯃꯇꯝꯗꯨ ꯁꯥꯒꯔ ꯃꯁꯥꯒꯤ ꯆꯍꯤ 23-24 ꯃꯨꯛ ꯁꯨꯔꯕ ꯃꯇꯝꯅꯤ ꯁꯥꯒꯔꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕ ꯉꯝꯕꯒꯤ ꯃꯌꯨꯝꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯉꯝꯕꯕꯨ ꯃꯃꯥꯅ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯥꯡꯗꯣꯛꯏ ꯉꯝꯕ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯆꯥꯛ ꯆꯥꯅꯕ ꯐꯝꯊꯩ ꯑꯗꯨꯒ ꯆꯥꯛ ꯆꯥꯗꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤ ꯉꯝꯕꯒꯤ ꯃꯃꯥ ꯃꯦꯝꯆꯥ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ ꯆꯥꯛ ꯆꯥꯔꯝꯗꯅ ꯆꯦꯟꯈ꯭ꯔꯤꯁꯤꯅ ꯉꯝꯕꯗꯤ ꯁꯥꯒꯔꯒꯤ ꯃꯌꯨꯝꯗ ꯀꯟꯅ ꯆꯦꯜꯂꯛꯏ ꯃꯇꯝꯗꯨꯗ ꯁꯥꯒꯔꯗꯤ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯊꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯎꯪꯂꯒ ꯂꯩꯔꯝꯃꯤ ꯉꯝꯕ ꯁꯥꯒꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯉꯝꯕꯅ ꯁꯥꯒꯔ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯁꯥꯒꯔꯅ
Chadriye, ngarang numidangsu adum chadre. Ngambana, aikoigi nga thonghowe, aikoida charusi lao. Sagarna, babana chengwan bachatkiye, ima suna aduna laye, babana ima sanglamu haye. Ngambana, chak charuse, aduga amu aikoi ani laklaga punna imabu sanglase. Lao ba. Ngambana, sagarbu makhut paiduna, jingduna pui. Makhoi ani ngambagi mayumda lakminay. Memchana ngambaga sagarga lakminabadu uraduna. Memchana, Sagar, lao, nakhoi ani punna chak chathuru lao. Makhoi ani chak chaminay. Memchana, pukri phauba imana hapini, charo. Mamana chak hapduna, makhoi ani chak chaminay. Asumna numit adu haukre. Sagargi mama hamungda hiptuna lairami. Sagarna mamagi manakta fami. Aduga mamada hidak illi. Matam maduda bidhu changlai. Sagarna, Baba, aigi boy amata laitiye. Bidhuna, kona lairase, haujikti paisa amata laite. Sagarna, boy yaudadi ojana fuye, ngarang su fui. Bidhuna, adu oiragana school chatlurano. Wahaidu haidokraga, bidhu wakhal nungai jade. Aisibo, mapa amo oibada, matik chadraba haibadura. Amuk mathanta khanjai. Sagar, mapagi wahai adu tabada, mathwai nungaitana, tawfam khangdana, mangolda thoglai. Matamduda ngamba larikhaw ama yanduna lai. Ngambana, Sagar, school chalasi lao. Sagarna, aidi chatlaroi. Karigino, puna chatlagumsira. Nang chatluro. Karigino haiba. Aigidi boy su amata laite. Aigidi babana boy ahum laire, haujisu ani pure. Ado nangi ama oiroba. Boy lau thok tu napi. Lau, chalasi lao ba. Ngambana sagarbu makhut paiduna chingi. Aduga school chatminarami. Somdana kamdauri lamdam adugi Pradhan Mohon amadi laikai adugi ward member oiriba Maniga Pradhan Mohonga wari sanari. Mohongi yum aduda Manina, Ta Mohan, nang lamdam asigi Pradhan ni, nanaw no ward member ni. Lakadauriba board asisu kushilaktre. Nanaw gidi ward macha amatani. Ta Mohon di ward ramathoigi apunba Pradhani da. Board chibo kamdaudorige. Mohon na election haibasidi atai karisu oiramdre. Miyamna yaba mihut khanbani. Miyamna yaba haiba asidani lurise. Miyamna yaba misak ama oige hairabadi. Matam asidadi paisa pai misak ama oiba tai. Chage haiba pijaba, thakke haibada pithakpa. Chaba thakpa ki talakpa demand khuding piba ngamba, senjau tharba ngamba misak oiba tai. Sel yamna thadaba ngamlaba, miyamna yaba misak oirabani. Manina election ki matamda candidate aikhoidagi launingba lauba, chaningba chahauba. Isa ki kanaba lahoraga loire khanba. Leibak miyamgi thoina khandaba. Lambi thong sembidaba darkar oide khanba. Masa ki kanaba ta yenglaga chen chongba. Voter kaya lairibani matam asida. Masa ki kanaba phanglaga loire khanba. Senjau thadabada voting tauba. Leibak ki di sembide fare khanba misak mioi sing marang kayaklab matam asida. Aikhoina karamna miyamgi thabak tawrugadagene. Mohonna, nangi wafamdu ai yaningi. Masagi kanaba phanghauraga loire. Paisabu pairabadi lamdam asigi lambi thong matik chana sembidrabasu. Lambi thong matik chana semlaba mafam amada lam leiraga yum oiba yari. Mafam aduda leirabadi lambi thong darkar oide. Afaba lambi thong adu aigi oire khanjaba mioi kaya leiribani. Yengune nangsu laikai khudingda aina sabiriba waiting shed amadi community hall sing asidana marol ama thabak suningdaba naha kayagi wathi warem ngangpham oiriba mafam kharadana zwar sanafam onthoknari waiting shed sing sabiri se adugumba mayamgi pothafam ohenabaga chak manare tawrise. Manina kangdreda Ta Mohon nakal amaromdana amu mioi kharana amu hairi tha amada lupa lakh ama salary fangliba professor amana chahi tara chupna sarkar ki thabak tawduna laklasu misak amana supna tangi chahi manga gi oiba miyamgi mihut oiriba oneram moina thagi lupa lising ni pa nu fangbar Pradhan amana hena marek mahau thokna hingba ngami. Pradhan gi paisa du kadai dagi no sini thabak niyom chumna tawdabagi chauraba khudamni aduni adani yam sungangnariba tawba budi mahoina haridu achumba khara budi yawe. Mohonna adu budi mioi ba hairedana
ꯃꯈꯣꯏꯅ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯐꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤ ꯃꯈꯣꯏ ꯄ꯭ꯔꯖꯥꯁꯨ ꯐꯠꯇꯦ ꯍꯨꯟꯅꯔꯗꯤ ꯂꯩꯇꯨꯝ ꯋꯥꯠꯅꯔꯣꯏꯗ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯦ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥꯕꯨ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯖꯔꯤ ꯃꯈꯣꯏꯗꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯅꯠꯇꯦ प्रजा ललोनबा मीगी राइट ललोनबा बिजनेस वर्कर नि अदु अदा मसीदा नतना इलेक्शन की दमक मीगी मपा मचा मचिन मनाव खना हनबा ngamba चंगना हंदबा नुसीना हंदबा संबल खाना हनबा मखोय असिबु सोशल वर्कर नि हाइगद्रा कया अथीना दि सैबिख्रे अखोइसे मनीना ता मोहन अइना ngakliबदि अखोइना भोटर अमदा लुपा लिसिंग अमा पीदुना वोटिंग अदु लैरे मदुदा मखोइना मखोइगी चही मंगागी राइट अदु अखोइगी इफमदा योलकपनि चही मंगागी अखोइना मखोइदगी लैरिबा असि नुमित मसिंदा पाथोकलबदि नोंगमदा लुपा अमा मखाइ पीरगा नुमित अमगी ओइना मखोइ मसागी राइट अदु लैरिबनि मसीदा अइना ngakलिदि नोंगमदा लुपा कुन पीबा क्वा मतम अहुम मरी चारिबा नोंगमदा लुपा 10 कुनगी चुरुप लैदुना थकपा ngamलिबा मखोइना अखोइना नोंगमदा लुपा अमा मखाइ पीरगा अपुनबा चही मंगागी ओइना लुपा लिसिंग अमा पीरगा लैबदा यारक्लिबा मखोइगी मकोकसिसु ngaktabadi ngamde मोहना मी तानिन हे नंगवा सेल चारिबदि अखोइ नतेने एमएलए मिनिस्टर नि हाइदना करिगुमदा लैकाय अमदा वोट फंगनबनि हाइदुना लुपा लाख 10 लैकाय अदु थादखरबसु लैकाय अदु थादगिबा सेल मयाम अदु फुकटनबा ओइना वोट कारब मतुंगदा लुपा लाख 10 थादखिबा लैकाय अदुदगी मिपुंग खुदिंगदगी खोंगटलुबा याद्रबसु मिसक अनि तंग थबक हापलगा लुपा लाख 10 लौरगा हाना थादखिबा सेनफमदुदगी सेंदोय ओइना लौखटबा याबसु नते नखोय अखोइदि एमएलए मिनिस्टर नतबनिना थबक वानोंबगी थबक हापियो हाइदना लाख लाख थिलकपसु नते सेन चारिबदि अखोइ नतेने अखोइदगी पैसा लौथोक्तुना भोट पिगनि हाइदना वोटर सिंगना सेल मयाम चाख्रिबदुनि नंसु खंलिबा नत्रा मनीना अदुगी वादी अखोइना तालिबा सेल असिबु उदवादा पानबगी टाइपतगा ताप ताप हेक्लुबसि मंगाइरेने अनाबा अमा यावरे हॉस्पिटल फाव थिनबियु लायेंगनबा पैसा पियु मसीदा नतेदा ममांगी इलेक्शन दसु युमथोंग खुदिंगी येन बॉयलर केजी 2 मखाइ 3 मखाइ ताबदो येलिबनि सा चादबा यावी अदु अदा nga अमुक सिलि अदुदगी nganu चागे साजाव चागे मदु पुमनमक लोइना सिलिबनि वोट फंगनबा हाइदना मसीदा नतेदा चलो हाइना तानबा याबसु नतबा युमदगा इलेक्शन चासिनदना लैखिबा था अमा अनिदि फ्रीदा थाकपिखिबा कयानि नत्ते मखोइना अखोइबु तसेंगना नुंसिबिरदि मयुमदा चारगा लाकपदु कैदौगे हाइबनिदा मोहना सेल थादरुद्रे भोट अमुकारोइदौरिबनि ममांगी इलेक्शन अदुदा 75 लाख कुंबदि चंखि अदुनदि इलेक्शन की मतमदा मखोइना अखोइदगी चाखिबा मयाम अदुना सुपनतंगी बॉयलर चरा अमा हाउखिबा अदुना मरम मोइरगा सुपनतंगी चाकलेन अमगी महाव मखोइना फंगजखिबा अदुना मखोइना अखोइदगी चाथोखिबा अदुगी ममलोइना अखोइदा थादरकपा इथै लौखोंग सेमना पैसा तुरेल लौनमबाल सेमना पैसा सिंग अदु अखोइना अखोइगी फ्री खाउदा हापचिलगा तौद्रबा याद्रबा मरक मयागी लंबी मचा खरा थोंग खरा वाइटिंग सेट खरा सेम बताबनी अदुनदी नोंजु थाना लाकपदा नोंग तारकले इथै लौखोंगदी सेमद्रे तुरेन तोरबानदी सेमद्रे सेमदो पैसादु अखोइगी ओइरे सेमबिद्रबनिना इथै लौखोंगदी फुंजिल्ले तुरेल लौनमबान काइरे अदुदगी इसिंग इचाउ थोकले इसिंग मनुंगदा चाही अमा चागदा फौसिंग अदु लुप्तुना लैख्रे फौदु मांगले मसी पुंबा मखोइना अखोइदगी लौदुना सुपनतंगी चरा अमा अहाउबा इंजांग अमा चाखिबा अदुना मखोइगी चाही अमा चाना फौचेंग मांगजबा नत्रो मनीना अचुम्बनी तामुहर इलेक्शन मतमदा चाखिबा सेलयामदु पाकना हंजिनबा ngamba nate इलेक्शन की मतमदा लुपा लाख लाख चंखि मदु फुकटनबा होनबदा चाही 2-3 दे मियामगी याइफनबा थादरकपा हिरम कयागी पैसासिंग अदु अखोइगी फ्री काउदा हपचिनबा मसाना ताबने असुमना प्रधान मोहन अमदी मेंबर मनी मखोइ अनिना इलेक्शन की मतंगदा वरी कन्ना सारिङै तांजा अदुदा विधुसु मखोइ अनिगी मनाक्ता चंगलई मोहना विधुबु उरदुना हाइरई मोहना करी लेगे विधु नंग अमुक लागलदे विधुना तादा ननाउगिसे तादगी हानगी अदुसु सिंदोक्चबदि ngamjadri अदुबु ननाउसे लैमंददना उपाय लेतदना तौबने हानगी सेनफमदुगी मथक्ता खरदंगा अमु हापियु हाइजगेना लाक्चबने मोहना विधु नखोइनदी ऐसे प्रधानी हाइदना पैसा यामना पाइबो ओइना उरा मालेने येंगो इलेक्शन की मतमदा अैगी एरियादा लैरिबा लैकाय 19 असिदा हांखिबा अहन नहागी मैरा पाइबिगी पुन्ना के मफम 150 की मथक्ता नुपासिंगिना मही मनाय मैरा पाइबिसिंगिना क्वाहै लोना मदि फोंगना नुमिदांग खुदिंगी लुपा लिसिंग अममंगा लोइना केम खुदिंगी यौहल्लिबनी
Masigi mathakta numit khudingi mi lawthok lawsin game chatpa atai thabak sing leptabida tha ni chupna gari thau handuna chatkhibani. Masigi su mathakta miyam punna chaksa haijanagi haidana ahallon nahalon mau leisabigi group laikai khudingi chak silibani. Ama lakani ani lakani selawduna chatkhini bijaba yabasu bijare aduga amuksu voter amamamda lona lising yelibani. Mamangi election da chakcha hajana basi mafam chamapan yangkai da sinkhibani. Chak chanaba amada lising tara dagi tadana changki game ta punna lupa lakh nipal lom thadaki. Aduna hauzik fawbada madugi paisa sing ado uthaduna leiribani. Manina vote kare dungai leplingai da su sel changba karaba matung da su nongmagi bato lepa nate do. Sorat ki soisti ki lohong bagi laikai club function ki sports ki mayam asisu vote kare haiduna batol bangtau da tawsilakani. Chalasu miyam na pinabadagi khara hentakna pibasu taba tawrise. Masigi matakta laikai gi laisabigi maugi thabal chongbagi lila tawba asiguma donation mayam asina khurak hangba nate. Masida natana vote wana chenjakhiba worker singisu amuk mateng tawdaba yadaba miyangi midyeng dabudi sel yamna phangba manba ko. Bidhuna umnamaktu nanaw loina khangjai. Nanaw na tadagida lakcharise. Hanagi mathak aduda tadana lupa lising kunthra danga hapiro. Aduga nanawgi ingkolse karigumba nanawna tadagi selasi singdokpa ngamdrabadi paibi horo haijagena lakchabani. Mohona khangdrene tawrise aibu kari haigadabana. Bidhuna tadana upaya matang sinbiyo. Nanaw upay leijadaduna tawjabani. Asumna wadi sanaraba matungda Bidhuna mahaki yum phawba yawna ingkhol adubu mohongi mafamdagi puriba paisasing adubu singdokpa ngamdrabadi pradhan mohona oihauba haiduna che inarami. Mohona pirakpa lupa lising kunthra adu puraduna Bidhu mayumda halakhi.